aigi yamna nuksijarabi ima mayamna mingoina oja sarojna lini khomdram busu ahanba maktada ima busu khurumjari. Nasu tinbiriba halaman lai guru sing, isa sing, ipwa sing, inaw sing, isu sing, punamapu, bhakti kachari, kongnonjari, nonglukset. Asigi akoigi program asi lanthokchabada kitang hana lanthokchaba matamdagi kitang thengna lanthokchare masi aina amna nungaiba Shillong da sinba Rajbari Shillong da hujuzik life oina sinbiriba Dr. Kamal International Manipuri Literature Festival Shillong 2022 Maina sinba numinini gi program ni ngasiga hayenga masi organize taubasina Manipuri Sahitya Parishad Meghalaya amadi Phunga Heritage na sinba program asi aingonda koi Library of Manipur invite taubirakanda Manipuri literature beyond Manipur gi maramda kitang wahai amani panel member oina yaw rupagi kitang thengtokre aduna ngakpigani adubu akoi yengbiriba puna maksu karaidagi yengbira ibeno karam taubiri haibadu comment soitana taubira o aduga second ahumari dang lobira kang tang share taubiyu aduga aina su technically check tauzage check tauringai sida ima kamai taubiri haibadu akoi mayamda tang akoi haibiyu Tasengna hajarabada ehaksu hairiba Shillongi Rajbari da pangthoiba saitegi mifam aduda ai samakpudi ai yaujadre aduga ai bhabu koina yamna nungaiba program amane na isu enjoy taujai akoigi bungo birmangol na ngangba chanupi na ngangba loina ba ai mathang taja hawi yam nungai sumai tawdana akoigi Dr. Kamalgi maramda chauraba Shillongi Rajbari da pangthoiba mifamse heng su lei hai heng su ai yengani chanupi da link tharaga adumai tawdana ngachi si adumai yengaga matamchi kitang thengibani aidi ngachaidagi pung 6 dagi hokna aigi program ne na aidi phammaga adum lejarabani aduna aina ngachi si aina pai khatke na khanjari se akoigi Jahera novel si akoi library da thamba habase akoigi miyamgi apamba su oiba akoi isagi su oina laiba target ne haijaba tare aduna ahanba Jahera si paaba hodrin novel si paaba hojadringai mamangda aina miyamgi mafamda magi central idea ade Jahera si karmaina lai aduga Dr. ngakpigani Hijam Anganghal na mana si irakpa matamda kari lai ibiramina chingba hana introductory se ngasi se ai pithokjarage aduga mathangi nongmaijingda ai Jahera se paaba hojarage adu khardi kuina changani Jahera se pangpik pikpa novel natte lamai si 300 mayad maina palangbadaba male aigi MPhil da aigi subject ama oina Kamalgi Madhavi da tariba longi masak aduga khwarakpam chawbagi labanggalata historical upanyasni masina masida akoigi longi masak lonji amaga khufongdok se manadabado adu noinabani aduga Hijam Anganghal Jahera se asi yam important oiba magi keno si akoigi mahakayagi masak oiraba keno khambathobi se pajakrabagi matung sida ayangna mathang library sida thamjaba ngamjaragadi ko aina khanbado ai hujuji Hijam Anganghal maramda ayangna kitang miyamgi mafamda thamjage haina ai khanjai yamna nungai akoina mathang imana akoigi Manipuri literature gi akoi da hena khangba hena na baina introduce tawidana yamna pabiri lairik daga amna ming leiraba Jahera hairiba novel si padringai gi mamangda akoida magi maramda hena khangnanaba introduction ama pibibasina akoida prepare tawba haitareko aduna Jahera si akoina English ki translation da aina di aigi copy ama leizai masigi si English da pambiragana
Jahera Hijam Anganghal Singh na ibirambasi translated by E Sonamani haiba larik si ay phangzare aduna yamna nungai smaina koina already Manipuri da Maitaylon da leire aduga English da su leiraba larik ni imana khangat pirisi matang asida akoigi yengbiriba punamakpu thagachari adom namtang comment tawbira u kadai dagi yengbira ibeno haibadu akoina mafam kadai dagi tabiri no haibasi pabada yamna nungai jaba haiba tare Anjali Khairakpam yengbiri Kazao Huidrom Sarojini Surjit Nandabati yang nungai mayam ubada akoi ngasi gi program si kitang late oiragasu akoi tabi bagi damakta Nesi Nirmalasi yengbiri Stavinia yumnam su yengbiri akoi mayam ima gising ay dana lairabani aduna ay ima da sinajarage akoi ngasi Hijam Anganghal gi maramda hanasu santro takrasu ngasi na hena khangna na ba duga Jahera gi preparation haitare ko na imana Jahera khangkat pirak pasis akoi ne amna harauje matang asida ima da sinajarage ai hangna kaino si pa si ekoina hojatringai mamangda aikoigi kaino si Sri Hijam Anganghal si mahakna tawramba thabak mayam se loina bakse kabi mamam aiba mamam sina makoigi gyangi pukai sidagi pithorakwa mayam se naina bagi loibadi naibadi khambadi nai lairaroi adubu masi yamna hujing matamda syllabus ta su aigi colleague amana ngarang hairakpada kainogi be 30 year phawbagi TDC gi chahi ahum sida su tammi haina tajai aidi madu college thadokpa kuirabanina aina madugi adoragadi myamda kitang kanaba pigadaba oiragadi khambathobi sima dum leigre magi ipictuma dum pajagre aduga Jahera chimaga thamamagadi haibagi wakhalonda ai changsanjabani aduna ai huji haujarage Sri Hijam Anganghal Singh se Christabda Lisingamaga Chanipan Maudrani Thogi July Thagi Tang Kunipan Sagol Sen Numita Sri Hijam Anganghal Samuro da Poi Samuro haiba Khungang du da Poi ba Apopagi Mingna Damar Singh Kawi Amasung Apopigi Mingna Chawiton Kawi Hijam Anganghal mapa mama anigi ahanba phangjaba machanupani mapabungi maruoiba sinphamdi Imphal dagi Kachar phawba lalon itik tawani business tawbase matamdugi yam chatnaba Anganghal ahanbada Wangwei LP school da lairik tamba hoki lisingamaga chamapan chupna tarukta Moirangkhom Petriguru school da amuk honglei Moirangkhom da Petriguru school se phawba tongkhat laga leitong da leiba school duni ado masi yam lingai matamdagi lingkhatkiba school ado chamapan chupna tarukta Moirangkhom Petriguru school da amuk honglei lisingama chamapan tarama thoida Donoston school da class 5 pass tawki adi my qualification se class 5 phawdani aduga laireba imungi macha oibana class 5 tagi hena makha tamthaba ngamhode ngamkhide adu mahaki sinphamdi baje mohori haibadi dragas iba ama oina thabak changki dragas iba dragas tari larung sangda phamiba dragas iba haidana tongan ba sinpham ama leibado adaiduda dragas iba oina thabak changki lisingamaga chamapan tara tareta thongbam chanu mikoi debiga lohongi thongbam chanu chanu se akoi mikoi debiga lohongi makhoi ani yamna gyan tana yumban bagi phajarba punchi ama semgachai punna makhoi ani gi macha manga phangjaki adugi manungda ani na nupini aduga ahumna nupani mathang sitna haijarake Hijam Indurekha Devi aduga Hijam Lalita Devi ani suba aduga ahum subada Hijam Romoni aduga Hijam mari subada Hijam Tonu aduga Hijam Kebi Singh ngakwi gani masi banan se kitang mistake kitang laibadong na tawre adubo ay mathangda mu thigachara akanda masi kebi haina ibirame aigi sida akon bagi macha nupa ani asigi manungda matam asidi
matam chadana di angang ong ida lay kidre asum na ibirami angang oiringai da Manipuri Sanskriti bu nungsiba kupsin na yengba amasu samaj bu masak khangba miyoi ama oibana drama saireng upanyas amasung wareng na singba kaya irami makhoi sing adudi mathang chitna kabita khara lising amaga chamapan nifuma da phongbana laikhidraba matungda phongki ase am akhoi lising amaga chamapan nifuma da phongi se mak laikhidrisi lising amaga chamapan nifumdoi adida laikhidabani aduna ma phongbasi kano magi imung manungna masa na phongba ado ani subada nimai sainyas se gauralila gi kano krishna gi khwaigi akomba chayono oriba akoi prabhu lamboibagi matang masigi matang se matam amada hindu dharma na kanna changchalakpa matamda lila oina yamna phajana sanaba ahansingna yamna pamna yengbiba dugumba nimai sainyase lising amaga chamapan kuntaret kunipan aduga ahum subada thabal chongbi sanakhrabar lilani phongbadi phongkhidre aidi thabal chongbi se aduga singel indu maming yam chatpa singel indu ad mari subada aduga manga subada khamba thoibi saireng 19 lising ama chamapan kunthra ni thoi dagina kunthra manga phawada iba loikhieba kunthra ni thoi dagina ma thigat pani mamang dadi pena sapa kaya tagi wari liba khongjong prabana jingba mayam unaruraba matungda mahakna maduda tharamba chu yam phajana magi lon gi tongan ba masak ama leiba adugumba mahakabini aduga khamba thoibi saireng chi igraba matungda thambal leidana lising ama chamapan kunthra nipan da ikheba thambal sisu yamna phajakraba thambal sida mana khoimuga thambalga ki compare tawraga thambal gi manakta khoimuna lakpasina sumaina kanoda nongalakpada lai nungdangdana thorogui manakta laika in tawraga miyoi baga comparative study si tawrakanda nupa singsina khoigi koina chatpa nupa singsina mamitka yamakpa au bada mitarakpa kase thambal gi magi adumlaba laiga chida yang phajana phongbana 1947 da lising ama chamapan nifutare ta phongki aduga tare subachina ibema yang phajana iramba lising ama chamapan kunthra mapan da iki sanaki bana lising ama ga chamapan nifunipan da sanaki aduga nipan subadana poktabi se poktabi mama aduni poktabi haise lising ama chamapan kunthra mapan da iki sanaki bana lising ama chamapan nifudani phongdokpana lising amaga chamapan marfu marida phongki masa ibungo babung romoni na phongki ba yaithing konu mapan subada yaithing konu di khoigi saiwan gi lila saiwan tare ki manungda amani yaithing konu se lising ama chamapan kunthra mapan da ikhibani phongbana lising ama chamapan nifu mapan da phongki aduga iroi loibada ngasi aina introductory da pijaga dori base lising ama chamapan kunthra mapan da ibikhibani phongdokhibana lising amaga chamapan humpu marida ahanba phongki Jahera se Sri Hijam Anganghal kabitya sakti se porakpadagi yauraklaba ni aidi kabitya sakti haiba se semba yade inborn nature oigadaba pratibha haiba magi popadagi loinaraklaba adugumlaba loksingi mangan wan mangamba sakti do adu mai sin tongan basida su yauraga lai mioibagi punsi sida asigumlaba mahaki sahityagi pratibha sina asida peladuna Manipur Sahitya Parishadna Kabiratna haiba upadi se piki Krista Abdil Singama Chamapan Nifumdogi April gi tang kunmanga nomayung numita Anganghal Singha ningom thongjawda mahaki mayumda nongaki ningom thongjawda leiba Hijam Anganghal Singha Manipuri gi aiba singi marakta lamyanba amani mahaki wakhal kui mapongdok sing ase mahaki matamgi aiba sing dagi amuksu topa masak ama mangonda mangal maga loinana leiba adumba ibani mahaki chawba kamal dongna atopa saitya kanna naina kide chawba kamal hoisina atopa saitya ingraji dagi kari dagi adagi koigi sanskriti saitya ka yamna changba mogi kano mogi impact adu taba aduga
itop top na nga halgi di mahang na to pa sai te kan na na de adugi mi ho ba su leram de mahak ti lamdam asigi oiba lehau ga chanana aseng ba maranai gi oiba wakhal gi pothok oina maitei sai te gi leitonda leirang chara khara thabiram bani asumna thambirami ayang thigacher kwa matamda mase ai gi tasengna ai gi dissertation si sagalakwa matamda mahaki jehera se masida loan gi masakse pigadobduda aina khomjanjaruba assignment sidagi pathokchabani siri anga halgi khui da mayam manadaba khara khoina uba phangi maduri mahaki lairik singda mapan gi oiba ithil mami tahande aduga mahakna yamna cheksinna khutharambadi loan gi matang asini karigumba matang da atopa loan gi wahai season aba tarabasu loan do konthok to makhoi konthok tu sizinade khudam matang kitang pijarabada sarak aina harise sorok harise akhoi sorok haise akhoi chatnariba lambi sorok se mase sarak haibani atopa loan dagi lakpani adu mana sorok aina onthoga khoina ngasi sorok sakanu sorok adu aina huji akhoina seasonariba loan se gulab ki mahutta golab ade kalam gi mahutta kolom asina tingba mahakna iramba atai lairik singa asiga akon bada iramba jahera haiba उपन्यास से सिगा चांगदमनदुना येंगबा तारबदी यामना खेनबा लेरे असिददी लम्यानबा लोन्यान यामना यावरे जहराददी आर मसिदी मरमदी मुसलमान निंगोन जहरागी मिंथोलदा इखिबा उपन्यास ओइबना चनबी अमसुंग धर्म तोंगानबा कांगलुकी हिंदू मुसलमान ओइखिबा मरमना ओइबा याय matang asida jahera haiba upanyas asigi samlapa wari adu makhaja khajitang hayeng nobel si nainara kanda nungaina bagi damakta aigi adumraba assignment asi da lairamba se angna miyami famda lan thoksabani jahera chahi 13 changlakpa matamni inkhalakbagi lamyongna phajarakpa matangni apopi mama adu lukhrabi ni machin manau ani poi mache mado sadiada leiba punjabi pangandarji amana luhongduna lawi jahera ki mama ache mau oina Persian Musalman amada Platon ki sipai oina Manipur da lakpa kanda lauduna macha ningol ani ase pokhibani matam khara leiraga mapuroi ba leitre adugi matungdadi imban kaiban achum phalaktabadagi amir asigi macha manai gi masak oina leijaki amir esku hairi ki chawba moigi khundugi jahera masak sidrapi pham leitana phajai hainingai leita duna kanagumbana agi mingthol pibire madudi jahera sidi muksanni haiduna muksan nei mix tawnaba macha singse masi yam phajagalle haidana muksan nei se asumna mathot karakpagi haunaba masagi phajaraba lotpa yaraktre mioi bagi lila da jahera gi part lowkhre nongma jahera na amir adugi inkol manunglomdagi makutta pun kangnanbi ama pairaduna matho karakpagi ayang masa adu paithokhigadagum tabaraba hairiban paithokhigadagum langamda na laktuna toina dilaktaba laktuna tayang ta soina ising sokpa lakpada pukri mapan yaure matang asida ahanba oina kunjo jahera ga anigi unakhiba numini kunjona mama anabagi hidak thiba tombi bibi aidi jahera ki mama sigi mayum sida hidak imagi sound si ako yung taba ang jadre. Ang tang imana mo ka rejoin daw biro. Imagi sound si taba pang jadre. Ang tang kano link to tang jang biro. Imana amok rejoin tawrak pasida
aina marakta koi gi English ki oina translation leiba Jahera ngasai aina ahan bata su ujagre masigi translation si E Sonamani Singna tawbibani masigi the introduction oina ibase ai mayam tang share tawjage yengbiriba pumnamak pu thagachari pumnamakna yamna akoigi Manipuri literature the interest leibasi hankat pirakpa ubasi yamna aigonda nungaiba ma pokchai Jahera is a forceful narrative of intense love at the background of king's rule in Manipur in 1930. A Manipuri Muslim girl's innocent love at first sight for a Meitei Hindu youth transcends terrible truth of racial prejudice, trespasses all human hells that bar her way. Ay amtang ako'y machangak pag-isip check tawjage. Imagi si changak pa di uraga video si Udri ang tangga check tawbiraga di nungay gani. Doon naman si Meitei Hindu nupa amaga Manipuri Muslim nupi amagi moigi nung sinabagi warini. She struggled hard to conquer the strict orthodoxy of the system of Mangba enforced by the Brahma Sabha of the Maharaja of Manipur. Ay di matamduda di yamna adugi Mangba, Sengba, adugumbagi yamna chatnaba matamduni. Masigi stories na reflect uri basi. Imagi si Udri ay ang tangga check tawjage. Imagi si Udri, aduna ang tangga tangbira ko. She undergoes a painstaking pilgrimage of love as her divinity, congratulating sacrifice and bleeding death at the hands of a lover rather than surrender. She is Jahera. Haina masigi kanose. Novel si Manipuri da Maitaylon da pabiningaga su soidana tigat piyu aduga English da pabiningaga su masigi translation si laire aduna adom na pabining ba version da haitare ko ado imana hujuzik masi pabagi plan si laire banina aina Manipuri ki original se yamna taning dana leram badu sitaba phangagani aduga asengba da koina translation si leibagi koina yamna nungairaga su Manipuri gi original da taba adagi magi maduda paba du na mahau si different oirakadoini masi gi si 1930s ta kamain tawramni kaina koina madugi khangbangam gani akoi ibiramba writer sigi maramda sida panbiramba se yamtang share tawjarake Hijam Anganghal Singh 1892 da Puaga 1943 the Laikidabani, a poet and dramatist, published an epic poem Singel Indu 1938. Two plays Nimai Sanhyas 1927 and Thambal Chongbi 1928. Aduga novel ani Yaithing Konu and Jahera, an allegorical essay Thambal and several lyrics and song. His most popular work is Khambathubi Saireng, 1940 Dei Biramba Koina 1940 Dei Biramaga Thambiramba Khambathubi Si Huze Pauda Koina Yamna Nungaina Tajari Masi Hanna Tabada Koida Yamna Nuksiba Kapningba Part Adagi Machin Manaugi Nuksiba Yamna Pazaba different perspective Tagi Kangbangamba poem ni masi akoigi imana pabiraga huzik adum Library of Manipur da phangbiragani aduna adum na tabiningaga disoidana mugian khatpiyu. He was awarded the Kavi Ratna title posthumously by the Manipuri Sahitya Parishad in 1948.
haina ibiri amuk ay imagi si check imagi si udri karino ma soiba ma yaure aduna amtang restart tawbiragadi okay 1948 magi laikhidraba matungda award si kaviratna title si p kiba ni haina birami aduga masigi english ki version si translate tawbiba e sonamani magi pokpasina 1929 the pokpani aduga translator of this book received Sahitya Academy Award in 1988 for one of his collection of short story. He is a well-known poet too. Haina ibira aduna masigila riksi so idana inkatpiu akoi miyam paminasi khangminasi aduga Manipuri literature sida kari kari lay haibudu akoina thijanjarakpasida mathang adagi pagadaba yamna watpa akoina paramdaba pot yam leirame haina ai thamjage ima changbire ure ay amuk sinajarage aina english ki si amuk aina hafet akoi miyamda share tawjabani imana makhatana amuk akoida takpi Nongma Jaherana Amira Dugi Kol Manung Lom Dagi Makuta Pung Kangnanbi Ama Pun Kangnanbi Ama Pairaduna Maton Karakpi Ayang Ba Masa Ado Paitoki Bagum Langamdana Laktuna Tayang Tasoina Ising Sopa Lakpada Pukri Mapal Yore Matanga Sida Ahanbo Ina Kunjoga Jaheraga Nigi Ahanbo Unabanumini Kunjona Mama Ana Bagi Tiba Tombi Bibi Haiti Jaheragi Mama Se Sida Lakibani. Ahanbo Naban Mita Chin Pungdokpang Amdrabasu Puningi Apama Makaidi Puning na Pungdokpa Loina Kre Tombi Bibi Mayumase Amirgi Yumna Lariba Mapama Dugi Maka Tangba Makaida Jahera Gi Mayum Silay Jahera Madi Kunjo Ani Tungta Mangta Jangminarakpa Ado Mamana Ure Taseng Badi Kunjo na Tombi Bibi Koigida Lakpagi Maramdi Mama Anabagi Hidak Amatiba Lakibani Tombi Bibi Hidak Hek Pachakre Jahera Chu Atiti Amada Togadaba Seba Kunjogi Mapamda Togaki Larai Konduna Hidak Handuna Pitakle Tombi Bibina Kunjogi Mapamda Hidak Pire Kunjo Mama Anabagi Dama Hidak Puraduna Mayum Kai Panglakle Amira Sigi in Kol Manunda Office Amalay Kerani Amadi Office Manak Aduda Layle Hariba Yum Asiga Tombi Bibigi Yunga Yamna Naknare Wari Sana Ngang Basapangam Natanaraba Mapamni ID Yanglonaba Lapnadaba Zahra Mama Masabu Amira Sina Masagumna Luna Tawi Zahra Mama Masana Amira Sibu Laigumna Kanje Amaronda Amira Sigi Imung Dagi Kerani Asigi Imungna Mi Samba Yamna Heli Maramdi Kerani Nupi Ase Sinon Leiton Yamna Pabi Nupi Amani Masina Maram Ojuna Tabak Label Laitaba Mi Tinduna Adum Lake Miam Sing Asigi Manunda Tomamia Hairiba Nupa Sina Zehrabu Magi Damak Sembi Naba Haiduna Patiman Adi Kerani Asigi Nupi se Patiman Koi Patiman Bibi Bu Yanana Bachatuna Salai Tai Bagumna Yuma Sidalera Misaleta Bagumane Amina Chathaning about the Satana Dumase Zehra Pamjadana Sum Labaduniman Punduiba Wapamche Noma Patiman Gatom Bibi Miyaga Tom Miyaga Anina Jaheragi Maram the Wari Sanaringada Ibemcha Isna Kananobu Mate Nupi Jaheraga Luna Tinazaba Maru Ka Jaheraga Yet Kawaya San Papot Kumlak Patona Laklami Haidi Mabani Setawa Sang Batamanaba Maru Yamnung Sina Tinaba Jahera Kuigi Sumang Matonda Makoi Ani Kainaram Dagi Mata Maoina Wari Sanadana Leminei Amadi Wari Sanarami Makoi Anina Maruina Sanariba Waridi Hinduga Musalmanga Aniki Marakta
amang asen khaibagi nungaitaba aduga Jahera Musalman gi jata poksarabasu Hindu gi zanabi bu pamjaruba asina mapan saba warini aduga mathamoy nungdadi magi kunjobu mathamoy da lacharibani makhoi ani sumang da chikthanaba wari sanaba aduda nungaitaba mongda Fatiman bibina Jahera bu lakna kaure idea kaino kanna hauna kaubudo matang asida ibem cha so mayumda parap chatkhere Fatiman na Jahera da ibem cha ga tinabagi sauduna chaibirami asomda kunjona mama anabagi seba da hing nungthelmi ko ama phawba thadoktana tawrei Jamini haichinupani Jamini lekai mayambagumna leminaba kuigi kunjogi asugumba nupache sibuni Jamini hairise aduna matam ayambada makoigi imung manungi saruk yabi di awa na mama na banina mateng pangbiba kunjo amasung Jamini ahangba matamda makoi anigi nungairaba waridi Bharat tangalingaide hauna Hindu ga pangalga leinarako mari kunjogi wakal na yanadraba kangbu ani asibu sa pukham amatata hek pijaning bajani asumna kunjo mama na bagi seba da tumpham chafam khanglaktari wakal wari thabak wari kunjo na mama na bagi manakta phamduna seba tawjari haibadu mangairi Jahera gi angauba mama adutabu hanna uduna leirak Jahera gi wakal da ngaurba kunjo ado thenglaba ingda mama naba adu hundok laga ta Jamini gi mayum tana lakle matam aduda nongyai matum pung ama makhairom taba dwaidani Jamini gi su tumning lakpa matam aduda kunjo na lakwa do kari mata haraudre chatkhinaba phana honei kunjo na ngamduna dumak leire kunjo na Jamini da ngangba horei ta Jamini nangbu mangi haiba sibu karigino asina singba mathong huktraba wafong kaya pusinduna ngangba horei Jamini na sauraduna kunjogi mama anaba dugi manaktana nong nungsit marak aduda thorakle Jamini na asomda Fatiman asina Jahera bu pokminaba manawgumna nungsi aduga Jahera na hek waige haiba phirol khudingmak pithoki asumna mana yamna luna tinajaba Tomia sida Jahera bu piba pamlakli maram asidagi Jahera gi thodok hendokna luna tinajarba ibem chaga Fatimanga asauba yeknaba amamu oirakle Jahera bu man haiba India haiduna waruba sauba horakle wafam asi amir yogdrabadi Jahera gi olhan bangam laroi khalladuna Kerani ga luinana Tomia su yauna makoi mathang amir gida laklaga amir bu salam taw amir na makoi na nganna haunaraga lakpagi maram hanglakpada Jahera gi wa se hairakle ahanbada Jahera se Musalman gi chanabi kari mata chatkidre iru jadana chak chadre muti lali sanga hatpa tawdre punamag ase Musalman khudingmaki mai chopatanatana amir bu sittabani hairi makoina phana haijinduna su amir asidi masagi achumba wayen leibanina thoidongna makoina haijinba wafam khudingmak tasin badani lobomakti lawdri asomdana ibem chaga Jahera ga chathok chasin tawduna ayama matamda lelai numidang waida ibem cha khoigi tulsi pambi ama phulai ibem cha khoidagi mayum yoraga thajinjare khudakta Fatiman bibi lae mahak ek lakpaga mama macha noktuna wari sanaramado mawonda noklibani khanduna lana lawduna sauduna mayum nong chatkre Fatiman saudun chatkiba aduda Jahera mamana tulsi pambi tharubadu ukhrabani haiduna tulsi pambi adom phuktokre tulsi phuktokpa aduda Jahera mama macha phunarakle lamna Fatimana yengai kaina thangda bhap tarakle somdana kunjona ta magi ta Jamini da Hindu pangal ani ki lamna riba mari ase karamna punsingani haiduna wakoi sudana adom matam lelai Jamini na chahali aduga yaba kauba leikidre matau yengba nungairaktaduna Jamini na ibem chagi yum thiraga unaba lak ibem chagi mafamda Jahera gi aningba wafam khudingmak khangdoklei thadoknaba yabagi wafam leitre animak Jahera amasung kunjo chap manaba mongda leiramle Jahera bu luna chana tawjaramba Fatiman
Tomia Anigi Mabuning Ase Laitong Nungaiga Chamanarale Ani Asinamatam Punamakta Jaheragi Mabu Pukdum Sanaba Wakal Nataba Amata Kanakidre Gerani Asidi Dimapurda Tikagi Hisap Amai Yeng Bataki Tomia na Kerani Mayumda Ahing Lekle Cha Ising Chaba Loiraga Jaheragi Wari Sanakre Jaherabu Fatimana Kauraga Wahankaya Hangbiki Jaherana Edi Yumpala Ruini Che Asita Mak Kumdoragli Pakum Asida Gichu Ibem Chana Fatiman Ibem Sabu Fatimana Sawa Hengalaki Fatimana Mapuro Bada Jaheragi Sajat Henjin Natam Sinkre Kerani China Amirdagi Zatuna Jaherabu Warak Naba Hajakre Amir Galuina Jahera Kogi Dalakne Jahera Mama Masagi Asuki Matik Kijakre Madudi Amir Amadi Keranigi Pida Tajaram Loga Wahi Amapa Wahangja Nabagi Pangal Lakidre Amir Wayam Nanganglam de Nama Najamia Masibu Yana Basaluko Asida Makharam Laga Chatkre to Bibina Miru Nina Loina Kangbangangki Lai Rabi Mama Machana Lady Bain Kola Dusu Amir Adugi Uerabani Nasidi Taru Taruna Iru Jamaitaja Baloraga Bimta Koigida Kotoklami Jahera Matemda Chandon Tinbatambiu Haiduna Taknarure Ibim Tana Jaherabu Chandon Tinbatambire Maung Tana Jaheragi Ango Maitong Aduda Maung Tana Chandon Tinbire Numit Aduda Kisna Dharma Numiki Makoitani Kangabam Lekaida Lai Lamakangda Krishna Dharma Numitani Makoi Ani Kangabam Lekaida Lai Lamakangda Tengnaba Achat Om Kudingmak Jaherabu Kumay Yang Bagumna Yangi Yang Badagi Handokana Makoi Matung Inarapasu Yaure Id Matamduda di Pakang Lesabi Singse Matot Karak Matam the Pakang Singsina Matung Injabaga Sisanaram Warini Gopalga Kunjoga Ani Wari Panakuina Sanaraba Matunda Gopal Butindo Patorapada Jahera Amadi Bemsa Makoi Marisa Manana Tengnare Amu Masina Ani Suba Unabani Numit Kara Leraga Kunjogi Maruk Gopal Bemsaki the Laga Jaheragi Asemba Parichoy Low Walaki Bemsana Jaherabu Koraga Gopalga Unahanki Marak Asida Patiman Amasung Tomamia Anina Jaheragi Pataba Saru Kaya Sinbada Ahing Nungtin Laikidre Fatimana Jaherabu Tomiada Pidrabadi Ningba Punamak Kairgani Haiba Sigi Pakakibana Papata Kanbangam Kidre Fatimana Tombi Bibu Koraga Jaherabu Sel Honabagidama Makal Matel Kayagi Wakum Kaya Haiduna Yangai Amina Pau Punamaktari Tabada Ta Hektabada Tombi Bibigi no Aitabagi Namkai Lakidre Kanadre Matanga Jahera the Lena Pitokraba Pirol Singado Atiba Kolga Chaitang Laduna Amuk Ngang Bahorale Mamaida Kon Karakan Kana Padegi Tombi Bibigi Mating Laktuna Ngasem Tangna Munchi the Yan Getanaki Jahera na Mamagi Makutaki Tanga do Munduna Imunda Losin Kare Ahanba Haurakliba Wafama se Fatimana Mapuro Bada Mabu Chairakpa Pigi Maron Asikuptuna Tamubadagi Kaptuna Tamubadagi Munshi Asina Tuma Arantidana Haurakpani Munshina Tanga Yange Torapa Kudingmak Amirgida Satuna Chitadana Tamtolure Fatimana Musman Kanglu Komduna Tan Jaring Eda Jaherabu Tana Navacharosin Bahokre Amirgida Atopa Muslim Ani Amasu Sanglei Makoi Asisu Mama Masabu Tantopada Marueva Todang Loriba Ani Panupani Makoina Tangsiliba Miam Asigi Sapom Ubada Amira se Tawai Wari Makoina Jahera Madi Mama Butan Tonabo on a Tainabo Wapam Ata Amira Sida Hajelle Matang Sida Amira Sinamiam the Kangalai Ahimsa Namasung Brata Danawai Laga Apava Lebak Oyani Jiba Buhatuna Saba Tadokse Hindu Musalman is in Inautinanaba Brata Sitobiu Ning Tamba Bambira Badito the Bayade Haina Aina Kasam Zarabani Yerum Popa Sabayade Lamai Chamagayang Hitarita Ibirami Asumna Hiraklabala Jahera Natana Topaki Kangu Adudi Sawana Mai Hore
adu ubada Amirna miyambu thengle haiduna bidai tawragle Fatiman Tomia Munchi Makoi Ohum Asina Koina Tienduna Amirgi Mapu Asigi Asengba Kangdok Tabaya de Haiduna Mi Komle Miamda Amirga Jahera Amata Oire Haiduna Aranba Prasato Wahore Amir Asisu Sa Ogana Mai Haire Mahaki Di Masa Moaga Ka Haibadu Togle Punamak Ase Tongnaba Kujin Fatiman Siliban Torang Pumbaloid Asomdana Kunjo Gopal Ibem Chagi da Jahera Unabagi Wakalgi Manglan Nangaunari Jahera Mama Matagi Nungai Pam Lakidare Amirgi Mayumda Kulgi Miam Tinaduna Jaheragi Mama Macha Tantokna Bagi Akan Bakungang Changlakle Amina Tum Aran Tina Bagi Damak Kangdong Bagi Damak Jahera Mama Machabu Kore Mama Macha Amir Asigi Mayumda Tawai Nungaitana Lagle Adubu Amir Asidi Maputa Kaimata Kanda Bagi Matauda Jahera Mama Machabu Taram na Kausili Mama Machagi Mapi Iracheli Mama Pubangam de Letui Tumbi Bibi Hik Launa Kaplaga Hare Isaheb Aina Hujik Amir Gilaman Singbangam Gani Habasu Upale Udare Sara Henuna Lejarabani Sayemna Daryap Tawiwa Ngapiu Amir Se Maru Luktare Hare Nama Nachami Kanagano Mayam Asiana Nabachaluko Habire Mama Macha Tokre Miam Dusulo in a Mayumda Nakre Amir Namagi Nupi Amiri Asida Harami Mama Machabu Kanana Kulasidagi Nasimaksalo Habiri Bano Amirina Yarabadi Makoi Butuna Tantoki Bana Pay Hide Karang Angaraba Matunda Amir Magi Nupi Adubu Santri Yengi Amiri Adusu Ming Aduda Warure Amira Si Matasare Kari Karam Toraga Mama Machabu Gadage Kanbada Men Tabangam Kidare Wakal Asina Ahing Adutum Tabayadre Nongai Matamda Amira Sigi Mapal Toglai Matam Asimaktada Munchigi Maning Tongda Nupa Mamachin Tengi Fatimana Hana Torei Adu Ubada Amira Yana Sauri Marambi Amina Munchibu Tika Mapamda Takraga Mayumda Lady Sini Noalaga Magi Nupida Hangbada Munchilakti Haina Kumla Patabada Amira Yamna Mangaki Aduga Kangoda Namachinda Toki Lakta Ba Tasengbaniko Hiram Lagatakre Fatimana Maral Kong Nanaba Haiduna Amiri Asida Matamoi Kai the Wapam Mama Sam Saduna Tamsinkre Narang Hing Nong Yai Chapjana Jahera Koi Imunda Amir Sanki Haina Tamsilabada Amiri Supramana Dusarabada Tazaru Redo Sao Bugingam Kaile Kidre Aduga Fatimanda Sana Muhor Amalona Piraga Jahera Mama Masabu Yari Makai Tuna Tantona Basillo Haina Yatan Pikre Matang Asida Ibim Saga Jahera Gasu Sangsok Sangshin Tobaya Nadre Mawani Makotapum Laitre Jahera Topom Tangrajuna Krishna ki photo da Topom Kangraduna Ngasimak Kari Ngapigani Fatiman Tomia da Munchin Makoi Ohuma Sina Koina Tatuna Ameri Mapuk Ase Tasing na Kangok Tabaya Yade Haiduna Mana Makangi Plan Maya Mama Taure Amirina Yarabadi Makoi Butuna Tantoki Bana Pai Haile Karangana Matunda Ti Amirna Magi Nupi Adubu Santri Yengi Amiri Adusuming Aduda Warore Asumna Topom Kangduna Jahera Topom Kangdre Matang Sida Ibim Jaga Jahera Susang Bayadre Punkai Kaire Puntoi Toire Krishna ki picture Kuram Jaba Achi Ubada Mama Mata Ani Kanarapada Fatiman Amadi Munchi Ani Tatokre Mama Macha Tan Bagi Aso Maram Mama Lady Kaladuna Watanare Asom the So Amirina Amida Kapin Nupi Tamlabadi Ehak Lady Roy Haiduna Chakri Amataurabada Amira say Makok Sauri Asumna Makok Sauna Leriba Amirgi Yumda Kunyam Laktuna Jahera Mama Macha Tan Tongnaba Laknari Amir Sutopom Kangduna Miam Gimang Taduna Tumbi Bibi Gida Lakle Amina Sukhamba Nang Hode Karana Chensilaga Brinda Devi Puktoi Karana Jahera Pajaba Krishna ki picture Tugai Kre Mapam Marang Amata Kangna Dari
ꯑꯃꯤꯔ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯃꯥꯅ ꯆꯠꯈ꯭ꯔꯣ ꯅꯄꯣꯠ ꯃꯥꯡꯂꯒ ꯑꯩꯅ ꯁꯪꯒꯅꯤ ꯑꯃꯤꯔꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯇꯔꯛ ꯇꯔꯛ ꯆꯠꯈ꯭ꯔꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯦ ꯅꯄꯥꯛ ꯇꯥꯟꯅꯔꯗꯨꯅ ꯃꯩꯇꯩ ꯄꯥꯡꯒꯟ ꯄꯪꯐꯨ ꯐꯨꯅꯔꯦ ꯀꯥꯏꯅꯊꯪꯗ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥ ꯒꯣꯄꯥꯜꯒ ꯊꯦꯡꯅꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯉꯔꯥꯡꯒꯨꯝꯅ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯉꯕꯒ ꯉꯔꯥꯡꯒꯨꯝꯕꯗ ꯗꯤꯃꯥꯄꯨꯔꯗ ꯊꯨꯡꯉꯕꯒ ꯉꯁꯤ ꯑꯁꯤꯗ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯏꯕꯒꯤ ꯑꯁꯣꯝꯗꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯅꯥꯒꯤꯗ ꯆꯪꯖꯐꯝ ꯄꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤ ꯒꯣꯄꯥꯜ ꯑꯗꯨꯅ ꯊꯧꯕꯥꯜꯗ ꯖꯍꯦꯔꯥꯒꯤ ꯃꯥ ꯃꯈꯣꯏꯗ ꯆꯠꯂꯨꯕꯗꯨꯁꯨ ꯃꯪꯒꯣꯜ ꯂꯩꯔꯛꯇ꯭ꯔꯦ ꯋꯥ ꯇꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯝꯇ ꯎꯅꯔꯛꯇ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯏꯕꯦꯝꯆꯥꯒꯤ ꯌꯨꯝ ꯑꯗꯣ ꯄꯥꯡꯒꯜ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯦꯟꯅꯈꯤꯕꯅ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯕꯨ ꯁꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯅ ꯃꯩꯔꯛꯇ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯅꯤ ꯖꯍꯦꯔꯥ ꯑꯃꯗꯤ ꯇꯣꯝꯕꯤ ꯕꯤꯕꯤꯒꯤ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯃꯇꯝ ꯂꯦꯜꯂꯛꯏ ꯒꯣꯄꯥꯜꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯃꯤꯆꯪꯗ ꯌꯥꯎꯔꯨꯏ ꯍꯥꯏꯗꯨꯅ ꯄꯥꯡꯒꯜ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯗꯤꯌꯥꯗ ꯃꯆꯦꯒ ꯃꯇꯩꯒꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯊꯩꯅꯕꯗ ꯀꯨꯟꯖꯣꯅ ꯃꯕꯥꯏ ꯑꯅꯥꯕꯒꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯁꯛꯀ ꯎꯅꯈꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯐꯪꯂꯝꯗ꯭ꯔꯦ ꯖꯍꯦꯔꯥꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯒꯤ ꯄꯟꯗꯣꯜ ꯂꯣꯡꯈ꯭ꯔꯦ ꯀꯨꯟꯖꯣꯕꯨ ꯑꯃꯨꯛ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯒꯣꯄꯥꯜ ꯀꯥꯏꯅꯔꯦ ꯏꯕꯦꯝꯆꯥ ꯀꯥꯏꯅꯔꯦ ꯁꯗꯤꯌꯥꯗ ꯍꯦꯛ ꯊꯨꯡꯂꯨꯕꯒ ꯖꯍꯦꯔꯥꯒꯤ ꯊꯃꯣꯏ ꯂꯥꯃꯩꯒꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯁꯗꯤꯌꯥꯗ ꯃꯆꯦꯒ ꯃꯇꯩꯒꯒꯤ ꯃꯁꯥꯏꯒꯣꯟꯗ ꯃꯃꯥ ꯃꯆꯥ ꯃꯇꯝ ꯈꯔ ꯂꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯇꯩ ꯑꯗꯨꯅ ꯑꯔꯣꯟꯕ ꯋꯥꯈꯜ ꯖꯍꯦꯔꯥꯗ ꯈꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯂꯩꯅꯤꯡꯂꯛꯇꯔꯦ ꯖꯍꯦꯔꯥꯒꯤ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯂꯩꯔꯛꯇꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯕꯨꯡ ꯁꯛꯂꯕ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯆꯤꯊꯤ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯇꯩ ꯑꯗꯨꯁꯨ ꯁꯤꯂꯣꯡꯗꯒꯤ ꯊꯨꯡꯂꯔꯦ ꯃꯇꯩꯅ ꯖꯍꯦꯔꯥꯒꯤꯗꯃꯛ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯔꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯖꯍꯦꯔꯥꯒꯤ ꯃꯃꯤꯡꯗ ꯋꯤꯜ ꯇꯧꯔꯒꯦ ꯍꯥꯏꯔꯛꯂꯦ ꯖꯍꯦꯔꯥ ꯃꯇꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯖꯗꯦ ꯃꯇꯩꯅ ꯅꯝꯍꯪ ꯍꯪꯖꯜꯂꯛꯏ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ ꯖꯍꯦꯔꯥ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯑꯣꯏꯈꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯏ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯒꯗꯒꯦ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯇꯞꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯔꯦ ꯑꯁꯣꯝꯗ ꯒꯣꯄꯥꯜꯅ ꯖꯍꯦꯔꯥꯒꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯂꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯄꯨꯟꯅ ꯄꯥꯃꯤꯟꯅꯈꯔꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯅꯨꯡꯉꯥꯏꯕ ꯌꯥꯎꯈꯤꯗꯦ ꯀꯨꯟꯖꯣꯗꯤ ꯇꯨꯃꯤꯟꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯔꯦ ꯀꯨꯟꯖꯣ ꯃꯃꯥ ꯑꯅꯥꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯗꯤꯌꯥꯗ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯖꯥꯃꯤꯅꯤꯅ ꯊꯦꯝꯗꯨꯅ ꯀꯨꯟꯖꯣꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥꯁꯨ ꯃꯆꯦꯒꯤ ꯏꯃꯨꯡꯗ ꯂꯩꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯃꯠꯇ ꯅꯨꯡꯉꯥꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯖꯍꯦꯔꯥ ꯃꯃꯥꯗ ꯃꯅꯤꯄꯨꯔ ꯆꯠꯅꯕ ꯇꯛꯁꯤꯜꯂꯛꯂꯕꯗ ꯃꯃꯥꯁꯨ ꯌꯥꯗꯕ ꯉꯝꯈꯤꯗꯔꯦ ꯃꯃꯥ ꯃꯆꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁꯗꯤꯌꯥꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯦ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯕꯒ ꯒꯣꯄꯥꯜ ꯑꯃꯗꯤ ꯀꯨꯟꯖꯣꯒ ꯎꯅꯔꯦ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯋꯥꯜꯒꯤ ꯃꯥꯃꯒꯤꯗ ꯃꯇꯝ ꯈꯔ ꯂꯦꯟꯕ ꯍꯥꯏꯗꯨꯅ ꯃꯥꯃꯒꯤꯗ ꯑꯃꯨꯛ ꯊꯨꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯁꯨ ꯀꯨꯟꯖꯣꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯩꯌꯨ ꯍꯥꯠꯂꯨ ꯍꯥꯏꯕꯁꯤꯅ ꯍꯧꯖ ꯑꯣꯏꯔꯛꯂꯦ ꯆꯩꯔꯛ ꯑꯁꯤꯗ ꯃꯩꯇꯩ ꯃꯃꯥ ꯑꯃ ꯊꯥꯖꯤꯜꯂꯛꯇꯨꯅ ꯖꯍꯦꯔꯥꯗ ꯀꯨꯟꯖꯣ ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯔꯨꯃꯥꯜ ꯑꯁꯤꯁꯨ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯖꯍꯦꯔꯥꯗ ꯄꯤꯔꯔꯦ ꯀꯨꯟꯖꯣ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯖꯍꯦꯔꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯃꯩꯇꯩ ꯃꯃꯥ ꯑꯗꯨꯅ ꯖꯍꯦꯔꯥꯗ ꯅꯃꯥ ꯇꯥꯛꯍꯧꯁꯤꯔꯥ ꯍꯪꯕꯗ ꯖꯍꯦꯔꯥꯅ ꯌꯥꯗꯔꯦ ꯃꯩꯇꯩ ꯃꯃꯥ ꯆꯠꯈꯔꯦ ꯖꯍꯦꯔꯥ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯑꯅꯤꯗꯪ ꯍꯨꯛꯃꯤꯟꯅꯔꯒ ꯐꯃꯨꯡꯗ ꯆꯪꯈꯔꯦ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯖꯍꯦꯔꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯣꯏꯔꯨ ꯌꯦꯡꯉꯤ ꯃꯤꯁꯛꯇꯤ ꯈꯪꯂꯤꯕ ꯃꯇꯝꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯖꯍꯦꯔꯥꯅꯗꯤ ꯃꯁꯛ ꯈꯪꯗꯦ ꯃꯥꯃ ꯌꯥꯏꯃ ꯈꯣꯏꯔꯣꯝꯗ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯍꯜꯂꯛꯏ ꯃꯌꯥꯝꯅ ꯍꯥꯠꯂꯨ ꯍꯥꯏꯅꯩ ꯖꯍꯦꯔꯥ ꯃꯨꯟꯅ ꯇꯥꯍꯧꯔꯦ ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯏꯆꯦ ꯅꯃꯥ ꯅꯆꯥ ꯁꯨꯔꯤꯕꯔꯥ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯃꯃꯥ ꯑꯍꯟꯒꯤꯗ ꯍꯩ ꯂꯩꯔꯛꯄꯗꯨ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯖꯍꯦꯔꯥ ꯃꯅꯦꯍꯟꯒꯤꯗ ꯆꯠꯈꯤ ꯈꯨꯃꯛꯏ ꯃꯤꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗ ꯀꯨꯟꯖꯣ ꯖꯍꯦꯔꯥꯒꯤ ꯀꯣꯟꯊꯣꯡꯗ ꯄꯔꯞ ꯆꯪꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯈꯔꯅꯨ ꯀꯨꯟꯖꯣ ꯕꯥꯕꯨ ꯁꯣꯝꯗ
ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯀꯨꯟꯖꯣ ꯍꯟꯅ ꯌꯦꯡꯂꯛꯏ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩ ꯍꯥꯏꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯂꯣꯡꯒꯤ ꯁꯦꯠꯂꯤ ꯀꯣꯠ ꯑꯃ ꯂꯤꯠꯂꯤ ꯐꯦꯁ ꯀꯦꯞ ꯑꯃꯁꯨ ꯎꯞꯄꯤ ꯔꯨꯃꯥꯜ ꯑꯃꯅ ꯇꯨꯄꯤ ꯃꯆꯤꯟ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯈꯔ ꯁꯣꯛꯅ ꯄꯨꯜꯂꯤ ꯇꯨꯡꯂꯣꯝꯗ ꯔꯨꯃꯥꯜ ꯃꯇꯣꯟ ꯑꯗꯨ ꯄꯨꯡꯅ ꯇꯥꯍꯜꯂꯤ ꯃꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯍꯦꯔꯥꯅꯤ ꯃꯌꯥꯝ ꯖꯍꯦꯔꯥ ꯂꯩꯇ꯭ꯔꯕꯗ ꯈꯨꯟ ꯍꯧꯗꯨꯅ ꯊꯤꯅꯔꯛꯂꯦ ꯑꯁꯣꯝꯗ ꯖꯍꯦꯔꯥꯅ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗ ꯐꯤ ꯂꯣꯠꯇꯨꯅ ꯃꯔꯨꯞꯀꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ ꯀꯨꯟꯖꯣꯅ ꯆꯤꯡꯅꯅ ꯋꯥꯔꯤ ꯁꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝ ꯊꯥꯞꯇꯣꯛꯈꯤꯗꯨꯅ ꯉꯥꯔꯤꯌꯥꯟ ꯆꯤꯡꯒꯣꯜ ꯌꯧꯔꯛꯂꯦ ꯀꯥꯏꯅꯊꯪꯗ ꯖꯍꯦꯔꯥꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏ ꯇꯥꯛꯊꯣꯛꯈꯤ ꯖꯍꯦꯔꯥꯅ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤ ꯖꯤꯕꯕꯨ ꯍꯥꯠꯄꯗ ꯍꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯃꯨꯁꯜꯃꯥꯟꯅꯤ ꯃꯍꯧꯁꯥ ꯑꯣꯏꯈꯤꯕꯅ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯪꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯨꯊꯣꯔꯛꯄꯅꯤ ꯂꯃꯥꯏ 353 ꯀꯨꯟꯖꯣꯅ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯄꯟꯕ ꯂꯩꯇꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯕꯨ ꯖꯍꯦꯔꯥꯒꯤ ꯑꯔꯣꯏꯕ ꯄꯥꯎꯈꯨꯝꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯣꯡ ꯍꯥꯝꯗꯨꯅ ꯄꯨꯟꯁꯤꯗ ꯁꯦꯕꯥ ꯇꯧꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯖꯍꯦꯔꯥ ꯀꯞꯄꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯀꯨꯟꯖꯣꯅ ꯖꯍꯦꯔꯥꯒꯤ ꯈꯗꯥꯡ ꯑꯗꯨ ꯃꯩꯔꯝ ꯑꯣꯏꯅ ꯂꯩꯊꯣꯛꯄꯤꯔꯦ ꯃꯍꯥꯛꯅ ꯃꯉꯛ ꯂꯩꯔꯞ ꯃꯃꯥꯏ ꯂꯣꯡꯅ ꯀꯨꯟꯖꯣꯗ ꯌꯦꯡꯉꯤ ꯀꯨꯟꯖꯣꯒꯤ ꯇꯨꯡꯗꯒꯤ ꯊꯥꯡ ꯑꯗꯨ ꯏꯇꯞ ꯇꯞꯅ ꯂꯥꯛꯇꯨꯅ ꯖꯍꯦꯔꯥꯒꯤ ꯆꯔꯝ ꯑꯀꯨꯠꯄꯗ ꯁꯠ ꯊꯤꯡꯖꯤꯟꯈꯔꯦ ꯀꯨꯟꯖꯣ ꯊꯥꯡ ꯑꯗꯨ ꯁꯠꯄꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯑꯣꯏ ꯊꯥꯗꯣꯛꯄꯗ ꯖꯍꯦꯔꯥ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ ꯁꯤꯐꯥꯎꯗ ꯃꯥꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯅꯤ ꯃꯊꯪꯗ ꯖꯍꯦꯔꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍ ꯃꯩꯇꯩꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯛꯅꯥꯏꯔꯕ ꯀꯕꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯀꯥꯔꯅꯤ ꯃꯍꯥꯛꯅ ꯈꯨꯠ ꯊꯥꯔꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯕꯤꯙꯥ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯈꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯟꯌꯥꯁ ꯖꯍꯦꯔꯥ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯐꯖꯩ ꯎꯄꯟꯌꯥꯁꯇ ꯌꯥꯎꯔꯤꯕ ꯅꯥꯌꯛ ꯅꯥꯌꯤꯀꯥ ꯑꯃꯗꯤ ꯑꯇꯩ ꯄꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯆꯥꯟꯅꯕ ꯂꯣꯟ ꯁꯤꯖꯤꯟꯅꯕꯗ ꯑꯉꯥꯡꯍꯜꯒꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯈꯤ ꯎꯄꯟꯌꯥꯁꯇ ꯌꯥꯎꯔꯤꯕ ꯅꯥꯌꯛ ꯅꯥꯌꯤꯀꯥ ꯑꯃꯗꯤ ꯑꯇꯩ ꯄꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯆꯥꯟꯅꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯇꯥꯅ ꯎꯠꯂꯤ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯑꯉꯥꯡꯍꯜꯅ ꯁꯪꯁꯀ꯭ꯔꯤꯠ ꯍꯤꯟꯗꯤ ꯕꯪꯒ꯭ꯂꯥ ꯎꯔꯗꯨ ꯄꯥꯔꯁꯤꯌꯥ ꯑꯪꯒ꯭ꯔꯥꯖꯤꯅꯆꯤꯡꯕ ꯂꯣꯟ ꯀꯌꯥꯗꯤ ꯁꯤꯖꯤꯟꯅꯩ ꯈꯨꯗꯝ ꯑꯣꯏꯅ ꯃꯄꯥ ꯃꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯄꯥꯔꯁꯤꯌꯥꯟ ꯃꯨꯁꯜꯃꯥꯟ ꯑꯃꯅ ꯄ꯭ꯂꯇꯟ ꯁꯤꯐꯥꯏ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏ ꯃꯧ ꯑꯣꯏꯅ ꯃꯃꯥ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯁꯤ ꯄꯣꯛꯂꯛꯏ ꯃꯁꯤ ꯀꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯉꯥꯡꯍꯜꯅ ꯎꯄꯟꯌꯥꯁꯀꯤ ꯇꯥꯡꯀꯛ ꯑꯃꯁꯨꯡ ꯂꯃꯥꯏ ꯀꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯅ ꯎꯄꯟꯌꯥꯁ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯜꯂꯤ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟꯒꯤ ꯆꯠꯅꯕꯤ ꯙꯔꯃ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇꯣ ꯂꯣꯟꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯖꯥꯇꯤꯗꯨꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇꯣ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯑꯄꯥꯟꯅꯅ ꯈꯜꯂꯒ ꯊꯝꯃꯤ ꯃꯨꯁꯜꯃꯥꯟꯒꯤ ꯑꯣꯏꯅ ꯑꯜꯂꯥ ꯏꯗ ꯈꯨꯗꯥ ꯀꯁꯝ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯤꯟꯗꯨ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟꯅꯆꯤꯡꯕ ꯂꯣꯟꯁꯤꯡ ꯑꯁꯦ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤ ꯈꯨꯗꯝ ꯕꯤꯙꯤ ꯃꯨꯔꯇꯤ ꯕꯤꯙꯥꯇꯥ ꯑꯗꯨꯒ ꯔꯥꯁꯤ ꯃꯟꯗꯤꯔ ꯕꯥꯏꯕꯜ ꯑꯗꯒꯤ ꯃꯤꯅꯠ ꯑꯃꯗꯤ ꯄ꯭ꯂꯇꯟ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯅ ꯖꯍꯦꯔꯥꯒꯤ ꯂꯃꯥꯏ ꯑꯅꯤꯁꯨꯕꯗ ꯎꯄꯟꯌꯥꯁꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯀꯨꯟꯖꯣ ꯑꯃꯁꯨꯡ ꯖꯍꯦꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯄꯤꯖꯔꯤ ꯏꯕꯨꯡꯉꯣꯁꯨ ꯖꯍꯦꯔꯥꯅ ꯋꯥ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯎ ꯍꯥꯏꯔꯝꯕꯔꯥ ꯍꯪꯉꯨ ꯍꯪꯒꯅꯨ ꯏꯍꯥꯏ ꯍꯥꯏꯅꯕ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗꯤ ꯖꯍꯦꯔꯥꯅ ꯆꯠꯈꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥ ꯃꯨꯁꯜꯃꯥꯟꯅꯅꯤ ꯑꯗꯨꯅꯅꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯃꯔꯥ ꯇꯥꯅ ꯈꯨꯝꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯦ
mabukna khanbadagini aidi magi miwat taningi tabiningrane taningi Jahera haibido aine haina khanbiro haiba kari kaibano adumakti hek hairoida yani hojik phawbadi thaja bidribara thaja duna ile banidana aina haijariba se Jahera haibani haiba kaubiganu hai masida ngha khumde sangsara pumba kawi koina yenglaga maru lukthei Angangalgi Sri Angangalgi masida phongdokli Jahera amasung kunjogi wahai wata sing asi yamna chammi amasung phajai masida musalman amasung hindu gi oiba tongan masak uba phangde yamna chamna anauba maitai-lon gi wahai wata ngaktarna pungning aningba amaga phongdoktuna Angangalna magi wahai pukai semi vocabulary semi Sri Hijam Anganghal Manipuri Sahitya ꯀꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯏꯔꯝꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡꯁꯤꯡ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯄꯨꯀꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯜꯂꯒ ꯑꯃꯁꯨꯡ ꯂꯦꯞꯂꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇꯅꯤ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯋꯥꯔꯦꯡ ꯏꯕꯗ ꯃꯍꯥꯛꯀꯨꯝꯅ ꯆꯦꯛꯁꯤꯟꯕ ꯑꯏꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯀꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯇꯥꯡꯕꯅꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯇꯤꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛ ꯆꯩꯔꯥ ꯀꯣꯔꯠꯇ ꯕꯥꯖꯦ ꯃꯣꯍꯣꯔꯤꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯕꯨ ꯏꯪꯂꯤꯁꯇꯒꯤ ꯂꯧꯔꯝꯃꯒꯁꯨ ꯍꯤꯟꯗꯤꯗꯒꯤ ꯂꯧꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯣꯟꯗ ꯑꯣꯟꯊꯣꯛꯑꯒ ꯄꯤꯔꯝꯕꯗꯣ ꯑꯗꯨꯅ ꯁꯩꯁꯤꯗ ꯃꯤꯅꯠ ꯀꯥꯏꯁꯦ ꯃꯤꯅꯤꯠ ꯍꯥꯏꯁꯦ ꯃꯤꯅꯣꯠ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯒꯤ ꯂꯣꯟꯁꯦ ꯌꯥꯝꯅ ꯐꯖꯕꯒꯤ ꯃꯄꯣꯡꯗꯣꯡꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯖꯍꯦꯔꯥꯁꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯎꯄꯟꯌꯥꯁꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯪꯗꯗꯤ ꯃꯍꯥꯛ ꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯑꯩꯍꯥꯛꯀꯤ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯦ Imana akoigi pabibagi introduction tawbibagidamata thagachari akoigi ngasi feature tawjariba writer Mahakabi Hijam Anganghal Singh gi picture se amtang zoom out tawjarake akoi miyam amtang khurumminasi daga love and like amtang thabirau mana ibiramdana akoi miyam da hujik mana Larik asi ma pokpadi 1892 da poga 1943 da laikidabani aduga hojik imana haibikre Jahera cinema gi last work oikiba masi thambiram basina hujik koi 2022 jahi mayam gi matungda yamlaba matungda so khoi mayam ningsing minari aduna Manipuri literature sidamana thambiram bagi khudul gi damakta khoi mayam ona tawminasi khuruminasi dagi akoi imana akoi mayam gi damakta 2017 dagi Manipuri literature gi content se akoi na Jahera kain haira taraba maming oina di taba ko dagi khamba thoibi ka haira maming oina taraka akoi na paning basida paba ngamdaba akoi mayam gi damakta imana 2017 dagi yamna dedication yauna consistency yauna pabi badagidi akoi miyam kaimta khangdaba se hen khangba ngambagi damakta imagi damakta love and like thabirau aduga yam nungsiba comments adum lakpiri adomgi comment adomgi nungsiba mayam duna imada ithil nungsiba ithil hena bibira kanda hen paningba su phauhan bagi machakni aduna imagi damakta love and like thabirau adudi matang asida ai comment khara lokhatjage akhoi gi sipung ama mukti yaurakadore aduna minute 10 muk akhoi ngaktang wari watai sana minaraga akhoi show si loisinjanaba tawjage ima tabiri ko ꯇꯥꯗ ima se kitang distracted oire kaino makhada ima na yengbiri se mayam love and like thabira ima gi damakta yamna nungai smaina screen sida love and like jabun chung
chongthokrakpasi Anjali khwairakpamna ngasi su ana ayek yaudana oza singga thengnare haina Anjali na ibirai yengbiri papumna makpusu ana ayek yaudana wakan nungaina leibiyu akoina wakan nungaita basi adum akoi hujik si covid ki 2 years mo phajale akoina lockdown semi lockdown hai tare ko section na ni una basina una dab bayadaba adumaina una bahai tare aduna akoigi social interaction se wat panina akoi mental state sisu dum khara kitang kaino makha tarak pasidai sida akoi literature aduga akoina kitang wakan stable oiba adom lomda changaga dum akoi na de yektana laiminasi haina ai paujen jage Stavinia Yumnamna Cheche, good evening from Manipur. Haina Yam Sina Ibirai. Nirmala Rajkumari now watching from Ahaluk, Imphal East. Haina Dum Akoy Nesisi, Akoy program si so itana dum ying bibagita makta Thagachari ay isa magnadi sak unadrakasu aina wari sanajare doga akoy si community ama oina punna lemina basi yam nangai Vikramjit Kundrak Pamna Nungsi Mamasi Haina Ibirai Kontaujam Brojen Na Itai Kunau Dagi Makat Tabi Ri Eding asay akoy na karamba mapam dagi no haiba duda Itai Kunau haiba mapam si dagi labi bani yam nanungay akoy anauba oina aina masigi mapamsi akoigi listener singgi marakta tazabani aduna konthojam projensi akoigi listener of the day aina akoi khanjarage aduga welcome tawjari soidana message amtang tawbirao phone number yauraga akoigi team na listener of the day gi oina akoigi Pongjaba journal diary amatang khudol tawjarake sumain tawdana akoina listener of the day si khanjabasi su yamna nungai akoina listener ga interaction tawba akoigi khudol du yamna apikpa khudol ne adum nadi oiraga yamna nungsina akoina pizaba haitare ka akoigi community si da sakhan mai khangna ba oina Bhupendra ningthau no Bhupendra nongthombamna oja khurumjari haina ibirai Premi Laishramna Kurumjari Ozabu haina ibirai Kingson Mangsa Tabamna Kurumjari haina ibirai Premi Laishram nangasay akoy voice takida bagini sumaina akoy gi asoy ngam yaubada sat paw haibirak bagi tamakta thagachari akoy se online ge thang tawbanina dum technical difficulty laibasi the sound pick pa sound ta daba sigumba se haibira ga de akoina khangba do haibira traga de akoina kenta khangdaba dagi akoy screen ga se onna taina baga yaram base akoina kaino haibira traga de khangdaba do na haibira pase yamna important oi thagachari Mercy Maibamna yamna phajaba novel ni second semester da tamjarai haina ibirai Premi Laishramna Manipuri literature bu world da hena maming leiba oi annaba achauba thaudang lobibagi thagachari maming leiraba Manipuri novels singbu English da translate tawbidu na world gi mafam khuding da yauhanba gi su pumna makpu thagachari kai khnabu chari masi gi opportunity si lauraga aina mo ngasai su chagre do mo ka na ucharake English translations masi akoina maitailon da laibadu English among leiraki non Manipuri non maitailon speaker sing da akoina Manipuri gi wari ga tahaninga de akoina masi gift awaya eba aduna masi daisa translate tawbire ba I Sonamani Singh bu akoina ikai khna ba uchari thagachari aduga akoina lariksi yang badeng ne lariksi ta changam gadaba effort aduga lariksi the price only 90 rupees in Thai akoi Manipuri literature aduna akoi Manipuri literature sing asai aina program ama du da yaujaba da su akoina nurture tawba ma changi akoi myam nurture tawminasi
lariksi laiminasi lariksi gift tau minasi akoina sumigi larik akoida gift torapadu gift oina pira agadi akoina pa ningba reader oiragadi paidana aduna sumaina ibiraga akoigi thambibase adaida masidaisa ai matek amtang ai english ki translation si pazarake yamna nungsiba matangni aingonda yamna aina relate tawjaba haitare ado matang asida Jahera sina Manipur da yamna haningba gi matang amada maga mai mama siga dialogue tawna gi matang ni masida ai amtang pazarake Jahera looking at her mother attentively, she calls her mother, and then without saying any word, remains looking at her attentively. Tears fill up her eyes. She wipes away her tears and say, "Ma, may I say something? What is that? Let us go back, Ima." "Where?" "To Manipur." "How do we go back, Ibema?" "Ma, do you feel happy living here? Your mother has no place of happiness. Then let us go." "How to go? With whom to stay? Keep quiet. In case your brother-in-law happens to hear, he will not be happy. Let him feel unhappy, Ima. Let us go. How lovely Manipur is to me, Ima. My desire to see her is beyond my endurance. I begin to love even those enemies who turn us out, Ima. I like to see that land. Don't you ever feel love, Ima? Your mother loves her more. I have been there associated longer than you. Love though she is, what will we do? We have no place of shelter. We are poor and therefore exploited. Matang matek sida mana Manipur sida yamna haningba Manipur gi yamna nungsiba da ma tanthokpirakpa mi bauda mana nungsire kaina ka mana mama sida giri giri takpagi scene namani yamna nungsiba aduna imana hujik original Manipuri da pabiragani aduna akoy miyam taminasi matangi lakpa episode ta Binoy Lystrom Johnson Sanasam Lapan like yam thabira e Hujam Thomas yamnan Hujam Thomas ki kenosika lage Arif so emotional oi wari sita badahaina Arif sungasi being biri linthoi chani chanuna lots of love and like thabira e is dagi koi Canada dagi hamom promote yang biri nungsi ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯗꯃꯛꯇ ꯍꯃꯝ ꯄ꯭ꯔꯃꯣꯠ ꯅꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯍꯥꯏꯔꯒ ꯋꯦꯕꯁꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯋꯥꯔꯜꯒꯤ ꯃꯐꯝꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯥꯎꯗ ꯐꯤꯂꯤꯡ ꯑꯃ ꯑꯣꯏ ꯍꯃꯝ ꯄ꯭ꯔꯃꯣꯠꯅ ꯀꯦꯅꯗꯥꯗꯒꯤ ꯑꯗꯒꯤ ꯃꯦꯘꯥꯂꯌꯥꯗꯒꯤꯅ ꯍꯧꯖꯤꯛ ꯃꯨꯅꯦꯁ ꯑꯦꯟ ꯊꯣꯛꯂꯛꯇꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯗꯒ ꯏꯚꯦꯟꯠ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝ ꯄꯨꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯃꯟꯗꯥꯒ ꯑꯗꯨ ꯆꯤꯡꯁꯜꯂꯀꯥꯟꯗ ꯌꯥꯎꯍꯟꯕ ꯌꯥꯝꯅ ꯐꯖꯕ ꯆꯥꯎꯕ ꯏꯚꯦꯟꯠ ꯑꯃ ꯁꯤꯟꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯋꯥꯔꯜꯒꯤ ꯀꯣꯅꯔ ꯈꯨꯗꯤꯡꯃꯛꯇ ꯊꯨꯡꯉꯛꯄꯒꯤ ꯖꯔꯅꯤꯗꯨ ꯎꯕ ꯐꯪꯍꯜꯂꯤ ꯖꯨꯋꯦꯜꯅ interesting haina ibira'i Nesi Nirmala Rajkumarina yamna nungaijai oja BA da tamlakpani haina ibira'i Thank you. Konthauzam Rajendro nasu acknowledge tawbira'i program asi yingbibagidamagta Purai Lakpam Uma Shankar na yamna nungsi ubada tabadasu yamna nungaiki haina ibira'i pukning bu nungsi haina lone wolf na ibira'i purna yumnam yamna nungsi purna yumnam si akoigi listener oibirakanda akoina thajajanugi ga parakbatuda pa batarakanda larik paningaktana thajajanugi akoina larik ama shipping tawjakibani sumain tawdana akoina yamna pikna imaga igana
show si taurakan da koina paning bagi ithil lama pugla isi amna koida encouraging oi aduna purna na thaja chana du pabira kanda kari phaubi haibadu koida soidana review ma taubi ba u haina request tauzari purna na ibirei ikai khumnajari nungsijarabai ima amadi ojabu matam kuirabagi tungda maming lairaba hijam anganghal upanyas Jahera amuk hanna taba phanganbibagi damakta God bless you all haina ibirei akhoi myam se lam leina so akhoi program sina akhoi ngaktang pung amamuk with amata mung ngarakanda akhoi nungai minabasi yamna nungai aduga akhoi gi listeners sing so leptana yengbiri akhoi husik mi chama hena tinbiri yamna nungsi adom namatam kaithopiraga akhoi myam gi show si yengbibagi damakta Rita Thokchomna imabu khurumjari punsing nungsangna nada yektana laibiu haina yamna nungsine ibirai Bin Nongmai Themna, good evening, ma'am. Haina ibirai. Chitte Konthozamna, Mama Yam Siye, Haina lots of love ibirai. Joy Chan, Joy na Kurumjari, Ima Haina ibirai. Hamon Pramutna, Makatana ibirai, Matam Karani, Ishagi Kudongjad, Bana, Saturday ki event live, Oina Yengba Namjakide, Adubu recorded live, Yengzaki. Amasung tanglaba Manipuri Sahitya khudol kaya hangjaba ngamki amukasu thagachari finding the voice haina prabhutna ibirai akhoi ki kaino se live da akhoi thengnaba ngamdragasu replay da tabirakan da comment thambiramba yam nungsi ba comment thambirami ado akhoina akhoi gi akhoi mayam se internationally different time zone da leibanina akhoi sangakpa kanda changa kanda yengbada aduna akhoi library of Manipur sidana phasana organize tawraga novel by novel book by book si akhoi thamja bagi plan ni akhoi gi larik tara mukti akhoi handaki 2022 sida phasana compile tawrakanda akhoi madugi goal leizai aduna akhoi mayamna sumaina sangakpa matamda natragana aidi ai chak thongingai da aigi kenose phone sida thadoga akoina replay tawraga se dum tajai adagi angang singi class tawbagi ngai bodo aduda so main tajai aduna adom na sangba matamdu da akoina audio book sigi kanaba adagi haitare ko aduna replay da tabi besing busu akoina namkhang leitena thagachari aduga adom na kadai dagi yengbire ibano haibadu tabada yamna nungsi dagi aina di Manipur dagi ne kaina khalaga Assam dagi ka oiramba aduna mafam kadai dagi yengbire no haina keno share torok pase akoida yamna nungai ba mapukche Roman na ibira iche amadi mamabu khurumjari Sakir alam na thagachari haina ibirai Bizenti Malamutumna taba phanghaudre ngasidi haina ibirai replay tawbiro mo Mohammad Ishaq su yengbiri Jackson Clark su yengbiri Konthozam Chitte na mama punsi sang na anai yaudana laibiyu haina yam nungsina ibirai Ranjit Haikru Jam na yaiphabata purakpa oirasanu haina ibirai punsiba ningthem cha mayumna ojabu khurumjari no lukjari nungsijai haina yamna nungsina ibirai pupnamak yengbiriba pupnamak yamna thagachari Priyanka Robert Mary Rose Arun Kuman Radha Thoy pupnamakki ming panjadragasu yengbiriba pupnamakpu yamna akhoi ngaktang punbasida yengbibagi nungai ba phungtokchari imana any additional supplement haibining ba library akhoi gi program asi loisandringaida ayat na haijagadabasi yengbiriba ijaching aduga aina oiba school singda maming pallaga comment taga pirakpasisu aingonda yamna anauba kai haini nungsiba magal loinana punamak puthagachari aina tambiba school da tamdragasu tabiriba punamak aduga icha promote su handak kanna mu tabirakpasi yengbi haina tajabada yamna nungaijai
ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯄꯥꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯅ ꯄꯤꯖꯅꯤꯡꯃꯟꯗꯅ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯑꯩ ꯉꯁꯥꯏ ꯀꯥꯎꯔꯝꯃꯕ ꯍꯤꯖꯝ ꯑꯪꯒꯜꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝꯅ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯄꯥꯔꯤꯉꯩꯗꯁꯨ ꯖꯍꯦꯔꯥ ꯄꯥꯕꯤꯌꯨ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯑꯗꯒꯤ ꯀꯣꯂꯦꯖꯇ ꯇꯝꯃꯤꯅꯆꯤꯡꯕ ꯑꯗꯨ ꯑꯩꯅ ꯉꯝꯈꯤꯗꯕ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯄꯥꯅꯤꯡꯕꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯪꯒꯅꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯗꯤ ꯇꯥꯏꯌꯣꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯦ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯩꯅ ꯑꯩ ꯖꯍꯦꯔꯥꯁꯦ ꯏꯆꯥꯅꯨꯄꯤꯅ ꯍꯪꯕꯗꯁꯨ ꯌꯨꯄꯤꯑꯣꯗꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯩ ꯂꯕꯪ ꯂꯇꯥꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯕ ꯍꯥꯏꯅ ꯑꯩ ꯕꯣꯏ ꯃꯌꯥꯝꯁꯦ ꯍꯪꯒꯠꯂꯨ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯑꯩꯒꯤ ꯏꯖꯈꯤꯕ ꯁꯤꯅꯣꯁꯤꯁꯇꯨꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯃ ꯄꯨꯛꯅꯤꯡꯗ ꯊꯝꯕꯤꯔꯒꯗꯤ ꯅꯣꯕꯦꯜꯁꯦ ꯁꯨꯝ ꯄꯥꯔꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯦꯅ ꯑꯩ ꯂꯧꯖꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦꯀꯣ ꯑꯩꯒꯤ ꯒꯥꯏꯗ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯏꯕꯣꯆꯧꯕꯅꯅꯦ ꯈ꯭ꯋꯥꯏꯒꯤ ꯂꯥꯁꯇ ꯑꯉꯥꯡꯕꯅ ꯏꯔꯤꯁꯦ ꯑꯩꯒꯤ ꯂꯣꯟꯁꯦ ꯈꯤꯇꯪ ꯁꯣꯏꯕ ꯌꯥꯎꯔꯝꯕꯗꯣ ꯑꯣꯖꯥꯅ ꯆꯨꯝꯊꯣꯛꯄꯤꯔꯤꯅꯦꯕ ꯁꯦ ꯁꯤꯟꯁ 1989-90ꯒꯤ ꯗ ꯇꯧꯖꯈꯤꯕ ꯑꯦꯁꯥꯏꯟꯃꯦꯟꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯅ ꯆꯨꯝꯊꯣꯛꯄꯤ ꯄꯨꯟꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯍꯟꯅ ꯃꯥꯒꯤ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯐꯖꯩ ꯐꯣꯡꯗꯣꯛꯄ ꯃꯐꯣꯡꯗꯣꯛ ꯃꯔꯤꯛ ꯆꯨꯝꯃꯤ ꯑꯇꯣꯞꯄ ꯂꯣꯟꯗꯒꯤ ꯂꯧꯔꯨꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯁꯨ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯈꯣꯟꯊꯣꯛꯇ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯁꯤꯅꯤ ꯑꯉꯥꯡꯒꯤ ꯃꯐꯣꯡꯗꯣꯛ ꯃꯒꯨꯟ ꯍꯥꯏꯕꯕꯨ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯆꯥꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯔꯁ ꯑꯂꯪꯀꯥꯔ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯍꯥꯞꯄ ꯊꯦꯡꯅꯩ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯈ꯭ꯋꯥꯏ ꯀꯟꯀ꯭ꯂꯨꯖꯟꯗ ꯁꯨꯃꯥꯏꯅ ꯏꯌꯨꯀꯣꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯦꯝꯐꯤꯜꯒꯤ ꯃꯇꯝꯗ ꯄꯤꯈꯤꯕꯁꯦ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝ ꯎꯠꯆꯅꯤꯡꯕ ꯑꯉꯥꯡꯕꯅ ꯏꯔꯤꯕꯁꯦ ꯑꯣꯖꯥ ꯏꯕꯣꯆꯧꯕꯒꯤ ꯃꯈꯨꯠꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯒꯤ ꯑꯥꯔꯠꯇꯨꯁꯨ ꯑꯣꯖꯥꯅ ꯒꯥꯏꯗ ꯇꯧꯕꯤꯕꯅꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯂꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗꯗꯤ ꯑꯩꯍꯥꯛ ꯖꯍꯦꯔꯥꯁꯤ ꯐꯪꯉꯅꯤꯅ ꯈꯜꯂꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯔꯨꯅꯥꯅ ꯃꯥꯒꯤ ꯀꯁꯇꯗꯤꯗꯒꯤ ꯏꯆꯦꯝꯃ ꯑꯩ ꯊꯤꯖꯔꯛꯑꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯁꯔꯨꯛ ꯌꯥꯕꯤꯈ꯭ꯔꯦ ꯃꯥꯒꯤꯗꯤ ꯂꯥꯏꯔꯤꯛꯀꯤ ꯄꯨꯀꯩꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯒꯤꯅ ꯃꯜꯂꯛꯑꯕꯅꯤꯅ ꯏꯁꯥ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯗ ꯈꯔ ꯂꯩꯍꯧꯔꯦ ꯏꯆꯥꯅꯨꯄꯤꯒꯤꯗ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯍꯧꯔꯦ ꯃꯌꯥꯝꯗꯨ ꯄꯨꯔꯒꯗꯤ ꯑꯗꯨ ꯖꯍꯦꯔꯥ ꯌꯥꯎꯗꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜꯁꯦ ꯑꯩ ꯀꯨꯏꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯨꯟꯁꯤꯌꯨꯀ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯆꯍꯤꯗꯤ ꯌꯥꯝꯃꯨꯕꯅꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯂꯕꯪꯒ ꯂꯇꯥ ꯄꯥꯅꯤꯡꯉꯦ ꯏꯃꯥ ꯑꯝꯇ ꯄꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯔꯤꯗꯔꯁ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯃꯦꯁꯦꯖ ꯇꯧꯔꯒ ꯍꯪꯕꯗ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯦꯛꯇꯔꯁꯤꯡꯗ ꯃꯥꯏ ꯀꯣꯄꯤ ꯂꯩꯕꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯖꯤꯜꯂꯀꯥꯟꯗ ꯋꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯄꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯕꯪꯒ ꯂꯇꯥ ꯍꯥꯏꯅ ꯅꯩꯅꯔꯒ ꯇꯥꯕꯁꯤꯗ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯇꯥꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯣꯄꯤꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯊꯤꯖꯔꯤ ꯌꯦꯡꯕꯤꯔꯤꯕꯅꯁꯨ ꯑꯗꯣꯝꯒꯤ ꯂꯩꯕꯤꯔꯒꯗꯤ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯅ ꯍꯥꯞꯄꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯀꯔꯤ ꯍꯥꯞꯀꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯅ ꯈꯪꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯒꯤ ꯄꯣꯠ ꯂꯩꯇꯕꯁꯤ ꯃꯥꯒꯤ ꯃꯁꯥꯃꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯑꯩꯉꯣꯟꯗ ꯂꯩ ꯀꯥꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯅꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯃꯤꯟꯅꯁꯤ ꯀꯣꯄꯤ ꯑꯣꯏꯅ ꯐꯪꯗ꯭ꯔꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯂꯩꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯗꯒꯤ ꯄꯥꯕ ꯍꯩꯇ꯭ꯔꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯃꯍꯥꯀꯕꯤ ꯐꯥꯎꯟꯗꯤꯡ ꯔꯥꯏꯇꯔ ꯅꯨꯄꯥꯒꯤ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯣ ꯅꯨꯄꯤꯒꯤ ꯒ꯭ꯔꯨꯞꯇ ꯑꯣꯏꯔꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯊꯤꯒꯠꯂꯛꯄ ꯀꯥꯟꯗ ꯂꯩꯍꯧꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯇꯧꯖꯔꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯕ ꯅꯤꯡꯊꯦꯝ ꯆꯥꯃꯌꯨꯝ ꯖꯣꯒꯦꯟ
Sanato Yurembamgi comments Uzare, Nasigi Oinadi, Matang Asidalo Sinjarage, Matangi Saturday, that quite Soidan Mukunaminasi, Aduga Koi literature gi, Hen Kangbo Iminasi, Aduga Matanga di Imana Jahera, Habasi Mupa Bahobiragani, Haina Imana Koneam the Takpidi. Matang Sida Koi Losinjarage, Kurumjari.